ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯄꯦꯜꯂꯛꯇꯕ ꯑꯄꯥꯝꯕ ꯑꯣꯏꯍꯟꯅꯤꯡꯕ ꯑꯣꯏꯔꯛꯇ꯭ꯔꯒꯗꯤ ꯐꯠꯇꯦ ꯍꯥꯏ ꯑꯗꯨꯒ ꯑꯄꯥꯝꯕ ꯐꯪꯂꯕ ꯄꯦꯜꯂꯕ ꯃꯇꯨꯡꯗꯗꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯐꯕꯅꯤ ꯐꯩ ꯍꯥꯏ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤꯅꯤ ꯅꯍꯥ ꯑꯍꯜ ꯈꯥꯛꯇꯅ ꯃꯁꯤꯒꯤ ꯃꯆꯦꯠꯁꯤ ꯎꯠꯂꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯑꯁꯨꯝꯅ ꯇꯧꯔꯕꯃꯛꯇꯗ ꯑꯃꯨꯛꯁꯨ ꯑꯃꯅ ꯑꯃꯗ ꯄꯨꯛꯆꯦꯜ ꯄꯤꯛꯏ ꯃꯤꯡꯊꯣꯟꯅꯩ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯇꯕ ꯀꯅꯥ ꯂꯩ ꯊꯤꯔꯨꯔꯕꯗꯤ ꯐꯪꯂꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏꯅ ꯌꯣꯝꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯄꯨꯛꯆꯦꯜ ꯄꯤꯛꯄꯒꯤ ꯈꯣꯡꯐꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯊꯥꯡꯅꯩ ꯃꯁꯤ ꯇꯥꯏꯕꯪ ꯃꯆꯠꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯒꯤ ꯄꯥꯟꯗꯝ ꯇꯥꯟꯕꯗ ꯃꯤ ꯀꯌꯥꯗꯅꯣ ꯁꯣꯛꯍꯜꯂꯤꯕ ꯐꯅ ꯁꯣꯛꯈꯤꯗꯦ ꯀꯥꯏꯈꯤꯗꯦ ꯈꯜꯂꯕꯁꯨ ꯏꯁꯥ ꯈꯪꯅ ꯅꯠꯇ꯭ꯔꯒ ꯈꯪꯗꯅ ꯊꯦꯡꯂꯝꯕ ꯀꯌꯥꯅꯤ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯍꯥꯏꯕꯁꯤ ꯃꯤ ꯑꯃꯈꯛꯇꯒꯤꯅꯤ ꯀꯩꯗꯧꯅꯨꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯑꯣꯏꯍꯟꯕ ꯌꯥꯔꯝꯗ꯭ꯔꯦ ꯃꯁꯤꯅꯔ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯁꯤꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯔꯝꯂꯤꯕ ꯄꯨꯔꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤ ꯕꯦꯃꯒꯤ ꯃꯈꯣꯡ ꯇꯞꯅ ꯇꯞꯅ ꯅꯝꯕꯤꯔꯤ ꯉꯁꯤ ꯈꯔ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤꯕꯅꯤ ꯍꯥꯟꯅꯗꯒꯤ ꯃꯁꯥ ꯁꯣꯜꯂꯒ ꯂꯩꯕꯒ ꯁ꯭ꯇꯤꯌꯔ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯁꯤꯜꯂꯨꯕꯗꯨꯒ ꯄꯥꯁꯤꯟꯅꯈ꯭ꯔꯦ ꯃꯆꯦꯁꯨ ꯇꯨꯝꯂꯝꯗꯥꯏ ꯑꯣꯏꯕꯒꯤ ꯅꯥꯀꯜꯗ ꯂꯩ ꯔꯨꯝ ꯑꯦꯁꯤ ꯊꯥꯔꯝꯕꯗꯨ ꯃꯨꯊꯠꯂꯒ ꯐꯦꯟ ꯑꯣꯏꯅ ꯊꯥꯏ ꯏꯆꯥ ꯅꯨꯄꯥꯗꯨꯅꯅꯦ ꯃꯄꯥꯒ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯉꯁꯥꯏꯁꯨ ꯏꯟꯁꯥꯡ ꯍꯥꯎꯇꯦꯅ ꯑꯃꯨꯛꯇꯣꯏꯕ ꯐꯣꯟ ꯇꯧꯔꯛꯑꯒ ꯕꯦꯃꯟ ꯅꯣꯛꯏ ꯑꯩꯈꯣꯏ ꯄꯄꯥꯒꯤꯗꯤ ꯌꯦꯔꯨꯝ ꯉꯥꯛꯇꯅꯤ ꯃꯥꯅ ꯊꯣꯡꯉꯝꯗꯣꯏꯁꯦ ꯑꯩꯅ ꯑꯃꯨꯛ ꯄꯦꯟꯕꯅꯤ ꯄꯨꯔꯅ ꯋꯥꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯕꯦꯃꯁꯨ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩ ꯊꯥꯏꯅ ꯑꯩ ꯒ꯭ꯌꯥꯁꯁꯤ ꯅꯥꯕ ꯃꯇꯝꯗ ꯃꯃꯥꯁꯦ ꯑꯩ ꯒ꯭ꯌꯥꯁꯁꯤ ꯃꯅꯥꯛ ꯂꯩꯈꯤꯕ ꯋꯤꯛ ꯑꯃꯔꯣꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯅꯦ ꯄꯄꯥꯅ ꯏꯟꯁꯥꯡ ꯊꯣꯡꯕꯁꯦ ꯊꯣꯡꯐꯝ ꯈꯪꯗꯕꯒꯤ ꯅꯨꯡꯇꯤꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯌꯦꯔꯨꯝ ꯅꯠꯇ꯭ꯔꯗꯤ ꯍꯥꯎꯇꯕ ꯍꯣꯏ ꯀꯥꯡꯁꯣꯏꯁꯨ ꯍꯥꯎꯇꯦ ꯏꯔꯣꯝꯕ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯕꯨꯡꯕꯗꯤ ꯆꯥꯗꯦ ꯌꯦꯔꯨꯝꯅ ꯈꯔ ꯐꯩꯌꯦꯕ ꯑꯗꯣ ꯐꯩꯌꯦꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯛꯑꯗꯤ ꯄꯦꯜꯂꯦ ꯈꯪꯕ꯭ꯔꯥ ꯄꯨꯔꯅ ꯇꯨꯃꯤꯟ ꯅꯣꯛꯏ ꯁꯪꯒꯥꯃꯤꯇ꯭ꯔꯁꯨ ꯆꯥꯟꯁ ꯂꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯅꯦ ꯅꯨꯄꯤꯒꯤ ꯔꯣꯜꯁꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤꯗꯗꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯌꯨꯝꯗꯣ ꯅꯨꯄꯤꯗꯨꯅ ꯂꯣꯏꯅ ꯃꯀꯨꯞ ꯃꯇꯥ ꯌꯦꯡꯉꯛꯇꯣꯏꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏ ꯍꯜꯂꯛꯄꯗ ꯋꯥ ꯂꯥꯡ ꯏꯉꯥꯡ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯗꯨꯕꯣ ꯀꯩꯁ ꯇꯧꯗꯦꯗ ꯑꯩꯗꯤ ꯈꯠꯅꯔꯒ ꯂꯥꯛꯑꯕꯣꯏ ꯅꯤꯡꯉꯨꯔꯦ ꯏꯕꯦꯝꯃꯗꯨꯁꯨꯅꯦ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯧꯅ ꯇꯧꯏ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯀꯩꯁꯨ ꯍꯥꯏꯗꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯃꯤ ꯋꯥꯕꯩ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯈꯪꯉꯤ ꯄꯨꯔꯅ ꯈꯨꯝꯃꯛꯇ꯭ꯔꯦ ꯁꯪꯒꯥꯃꯤꯇ꯭ꯔ ꯃꯧꯄ꯭ꯋꯥꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯀꯣꯏꯅꯕ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯣ ꯈꯔꯣꯝꯗꯩ ꯋꯥꯍꯪꯅꯣ ꯑꯃꯨꯛ ꯅꯠꯇꯦ ꯃꯤꯅꯒ ꯊꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯁ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯅꯦ ꯅꯪꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯕ ꯉꯁꯤ ꯉꯥꯡꯅꯔꯤꯕ ꯋꯥꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯊꯣꯛꯑꯣꯏꯗꯕꯅꯤ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯇꯣꯝꯇꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯍꯦꯟꯇꯣꯛꯄ ꯍꯩꯇꯕꯗꯣ ꯑꯗꯨꯗꯩ ꯁꯣꯏꯔꯛꯏꯅꯤ ꯅꯨꯄꯤ ꯀꯣꯏꯔꯛꯏꯁꯨ ꯈꯪꯉꯤ ꯀꯌꯥꯝ ꯀꯣꯏꯔꯛꯏꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯤꯡ ꯊꯥꯅꯕ ꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯕꯀꯣ ꯉꯥꯏꯍꯥꯛꯀꯤ ꯗꯤꯟ ꯂꯦꯟꯕꯗꯧꯅ ꯆꯤꯝꯁꯤꯌꯦ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯟꯗꯅ ꯍꯤꯡꯕ ꯄꯨꯟꯁꯤꯕꯨ ꯄꯨꯟꯁꯤꯔꯣ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯑꯗꯨꯕꯨ ꯃꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯕꯗꯤ ꯌꯥꯗꯕꯅꯤꯀꯣ ꯅꯪꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯅ ꯄꯨꯁꯤꯜꯂꯛꯄꯗ ꯃꯤ ꯂꯣꯏꯅ ꯍꯔꯥꯎꯒꯅꯤ ꯏꯕꯨꯡ ꯖꯥꯇꯤ ꯃꯥꯟꯅꯗꯕ ꯑꯣꯏꯁꯅꯨ ꯂꯣꯟ ꯐꯥꯎꯅꯗꯕꯁꯨ ꯑꯣꯏꯁꯅꯨ ꯆꯍꯤ ꯈꯦꯠꯅꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯖꯤꯇꯅꯥ ꯑꯣꯏꯁꯅꯨ ꯅꯪꯅꯕꯨ ꯄꯥꯝꯃꯤ ꯄꯨꯁꯤꯜꯂꯛꯂꯕ ꯃꯗꯨꯗ ꯍꯔꯥꯎꯔꯣꯏꯗꯕ ꯌꯥꯅꯤꯡꯉꯣꯏꯗꯕ ꯀꯅꯥ ꯂꯩꯒꯦꯅꯦ ꯑꯝꯇ ꯍꯥꯏꯌꯣꯕ ꯂꯩꯇꯕꯗꯨꯅ ꯇꯣꯛꯏ ꯅꯠꯇ꯭ꯔꯣ ꯂꯩꯍꯟꯗ꯭ꯔꯤꯕꯁꯤꯕꯨ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯍꯦꯔꯥ ꯂꯥꯏꯕꯛꯇ ꯂꯩꯔꯅꯣꯅ ꯇꯝꯂꯝꯗ꯭ꯔꯒꯕꯨ ꯑꯩꯅꯔꯣ ꯑꯗꯨꯅ ꯚꯥꯞ ꯇꯥꯔꯣ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯃꯌꯥꯝꯅ ꯁꯤꯜꯂꯛꯄ ꯍꯧꯅꯁꯥꯅꯤ ꯕꯦꯃ ꯍꯧꯒꯠꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯨ ꯀꯟꯅ ꯌꯦꯡꯉꯤ ꯃꯥꯅ ꯄꯥꯝꯕ ꯄꯥꯅꯤꯡꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯇꯥꯏꯇꯜ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀቨꯔ ꯐꯖꯕꯅꯤ ꯌꯦꯡꯂꯤꯕ ꯑꯉꯥꯡꯒꯤ ꯑꯄꯥꯝꯕꯁꯨ ꯑꯁꯤꯒꯨꯝꯕꯁꯤꯅ ꯍꯦꯛꯇ ꯑꯣꯏꯒꯜꯂꯤ ꯀꯣꯟꯅꯊꯪꯗ ꯇꯦꯕꯜꯗ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯎꯔꯛꯏ ꯂꯥꯏꯔꯤꯛ ꯃꯃꯤꯡꯗꯨꯁꯨ ꯃꯥꯅ ꯎꯕꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯜꯂꯨꯔꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯃꯤꯡꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯗ ꯍꯥꯎꯁꯀꯤꯄꯔ ꯑꯦꯟ ꯗ ꯄ꯭ꯔꯣꯐꯦꯁꯔ ꯄꯨꯔꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯋꯥꯂꯥꯡ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯀꯥꯟ ꯕꯦꯃꯅ ꯂꯥꯏꯔꯤꯛꯇꯨ ꯍꯥꯡꯕ ꯍꯧꯈ꯭ꯔꯦ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯃꯤꯡ ꯑꯃ ꯊꯥꯔꯤꯕꯗꯨ ꯎꯔꯨꯔꯦ These are the silent pages I entrusted in your hands. Treat them like the tiramisu
we shared when our world was in flame. From Nastenka. Bema Purna da mamit lau thoktuna yenglai. Purna su prap changlaktuna lairik tu lawi. Kari paningi haibano. 18th century gi, 19th century gi, natraga modern authors. Adu kaino? Ai su khangde, padri. Ai pagi. Purna noklai. Kona pao. Ai hani yengkigi. Bema mama da haifet yenglam laga tumin chirul tawrei. Hui si. Purna khomlakte tumin laisili. Bema sugatli. Maadi nupi maming se Nastenka kauriboy ningladuna WakhaL khanba hokre. Kari lamgi mingno, kari meaning puri bano phawba yongna khanjili. Purna na atopa lairik oina yenghali. Modern literature gida hena nungai doba American authors khara puthokladuna. Asumna ngahak loina ramlaga thoibina pirakpa lairik to puthoktuna thoklakle. Sunil gi room da shu changde. Balcony room da chattuna chair ama chingthoklaga phami. Lairik tuna tampak da thammi. Aduga ahanba lamai du da yengi. Lairik leiba numittuda thoibina mangonda pidoba lairik to kona pige. Yum yoramdai da haiba dudi masi thanaba oiramle. Nastenka haiba mingsi mabani na Yokohama lerikanda sizinaba mingni. Matamdo thoibi phone paide. Kanamtaga contact thamdana mafamduda WakhaL pothaba lakhibani. Aduna pau phaunabadi chithi oina thane. Chithi da sizinaba mingni thoibigi. Dostoevsky gi wari macha White Nights haibadudagi lauthorakbani. Nongma ayingba nungdam wairam amada Megami Bridge ki nakal ising manakta anidu chatmine. Ising imaidagi sitlakpa nungsit sina mai mitta chik chik launa inghali. Adubu nungai WakhaL pukning yamna inaw noba pokhali. Ingbro. Ingde. Thoibi ingbagi maya chiksiladuna khomlakpaduda Purna chatlambadagi lepi. Aduga thoibigi makhut samlai. Magi makhut adudi pocket humlubagi warm oiri. Purna phagi tawraduna hai. Your hand is cold. Mine is hot as fire. How blind you are, Nastenka. Thoibidu kana nokthorei. Hairakliba wahai singdo White Nights hairiba wari machaduda. Protagonist aduna haiba wahaidu magni. Adubu mikuptuda ichan chanadana sizanarakliba Purna si angawbani. Dostoevsky na saubadari. Why? Because you are using his beloved Nastenka in the wrong places. I'm using it because I know what it means. Yambo. See how blind you are, Nastenka. Thoibi amuka sunoi. Adubu khali. Tasengna Purna na mabu nungsi hairibra. Magi ngahak ki phagi tawduna ngangba wasi thazaba yaribra. Nastenka haiba mingsidi pamjari. Wari dudi oiningdi poloida thamoi kaibado. Madu khalubada hai. Aina Nastenka oikibada nangdi kaphogani. Kaplabasu phazadra. Thamoi kaibagi chaina do pariba ikhoida phau phauhanba ngamliban. Nastenka na jetkhrabasu chaina dudi phazi. Aidi kize. Nangbudi kaigi kini. Nangdi aibu hundoklamlaga nungaina leikhradobani. Mai Nastenka. Ado oirabasu kaigino nangna si pusilaklibase. Hujik arembada thawai se nungaitre. Kamain tawne. Aibu Nastenka kauriba kaigino. Thoibi magi mamingdu pamdabagi wakatladuna hairakpa warolni. Mana yaningdrabasu Purnagi mingtholdu yamna janari. Lambi chatna anido possibilities mayam ama puthokladuna khane. Aroiba wari machadugi poloida Nastenka na karigumba masi khalamlabadi masi khongthang thanglamlabadi asina chingba kaya ama. Ma phanyamna pamdre hairabasu numit adudagi mingdu sizinaba hokre. Character duda Purnana tapna liba magi oiba mawongda phajana sandokna hairakpa kaya aduna thamoi hukiduna. Adu kyam thamoi wahanba wari machado kaya pamjahankraba. Purna lairik adu paina makok non tharaduna tumin soli. Thoibe kaigino nangna mingse sizinaraklisibo. Hanadagi kaihoduna leiraba thamoido amukke hena
ꯃꯤꯡ ꯑꯗꯨꯅ ꯍꯧꯔꯔꯦ꯫ ꯈꯪꯅ ꯈꯪꯅ ꯏꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ikan khꯟꯊꯗꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕ꯭ꯔꯥ ꯄꯨꯔꯅꯗꯗꯤ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯍꯨꯜꯁꯤꯡꯁꯤꯅ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯕꯗꯤ ꯈꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯑꯍꯥꯟꯕ ꯄꯦꯖ ꯑꯗꯨꯗ ꯃꯤꯅꯠ ꯈꯔ ꯃꯪꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯊꯪ ꯄꯦꯖꯇꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯍꯧꯏ꯫ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯂꯨꯞꯈ꯭ꯔꯦ꯫ ꯏꯊꯥ ꯊꯥꯖꯗꯅ ꯋꯥꯔꯤꯗꯨꯅ ꯃꯉꯣꯟꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃ ꯄꯨꯔꯗꯨꯅ ꯄꯦꯖꯦꯁ 200ꯃꯨꯛꯇ ꯄꯥꯟꯕ ꯋꯥꯔꯤꯁꯤ ꯃꯁꯤꯅ ꯃꯥꯕꯨ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯐꯥꯗꯨꯅ ꯊꯝꯒꯗꯧꯔꯦ꯫ ꯑꯍꯤꯡꯗ ꯁꯨꯅꯤꯜ ꯍꯧꯒꯠꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯄꯨꯔꯅ ꯀꯩꯅꯣ ꯇꯧꯏꯗꯨꯗꯤ? ꯄꯨꯔꯅ ꯍꯧꯖꯤꯛꯇꯗ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ꯫ ꯁꯨꯅꯤꯜ ꯏꯁꯤꯡ ꯕꯣꯇꯜ ꯑꯍꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯏꯁꯤꯡ ꯂꯧꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯩꯗꯤ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯋꯥꯁꯔꯨꯝ ꯆꯪꯉꯤꯔꯥꯅ ꯈꯜꯂꯤ꯫ ꯅꯪꯗꯤ ꯉꯁꯥꯏꯗꯩ ꯆꯪꯉꯛꯇ꯭ꯔꯤꯕꯣꯏꯔꯦ? ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯍꯌꯦꯡ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯆꯠꯅꯤ꯫ ꯄꯨꯡ 3 ꯍꯦꯜꯂꯦ꯫ ꯀꯝ ꯀꯥꯟ ꯍꯧꯒꯠꯂ ꯀꯝ ꯀꯥꯟ ꯆꯠꯇꯣꯏꯕ? ꯌꯥꯔꯦ ꯂꯥꯛꯑꯣ ꯇꯨꯝꯃꯨ ꯂꯥꯛꯑꯣꯀꯣ꯫ ꯃꯇꯝ ꯀꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯦꯁꯨ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ꯫ ꯁꯨꯅꯤꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯄ꯭ꯔꯞ ꯍꯧꯒꯠꯂꯛꯇꯨꯅ ꯕꯦꯗꯔꯨꯝꯗ ꯆꯪꯉꯤ꯫ ꯂꯥꯏꯔꯤꯛꯇꯨ ꯈꯨꯝꯖꯤꯜꯂꯒ ꯃꯣꯟ ꯃꯈꯥꯗ ꯏꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯔꯅ ꯇꯍꯥ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯁꯨꯅꯤꯜꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝꯒ ꯁꯤꯁꯤꯂꯤꯌꯥꯒ ꯄꯨꯟꯕꯒꯤ ꯊꯦꯡꯅꯩ꯫ ꯁꯤꯁꯤꯂꯤꯌꯥꯗꯣ ꯏꯇꯨꯛ ꯇꯨꯛꯊꯗꯨꯅ ꯂꯩꯕ ꯎꯏ꯫ ꯍꯥꯟꯅꯒꯨꯝ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯅꯣꯛꯀꯟꯕ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯃꯗ ꯑꯁꯨꯝ ꯇꯥꯎꯗꯨꯅ ꯂꯩꯕꯒꯨꯝ꯫ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯂꯦꯝꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯦ ꯁꯤꯁꯤꯂꯤꯌꯥ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯍꯥꯏꯌꯨꯅꯦ ꯑꯗꯨ ꯑꯩꯉꯣꯟꯗ ꯅꯠꯇꯅ ꯅꯪ ꯀꯅꯥꯗ ꯍꯥꯏꯅꯤ ꯍꯥ? ꯀꯅꯥꯅ ꯄꯥꯎ ꯆꯦꯟꯕꯤꯅꯤ? ꯇꯥꯃꯣ ꯁꯨꯅꯤꯜ꯫ ꯍꯥꯎ꯫ ꯌꯥꯝꯕꯨꯡꯁꯦ ꯂꯨꯍꯣꯡꯕ ꯕꯥꯔꯇꯣꯟꯒ ꯅꯝꯂꯀꯥꯟꯗ ꯇꯣꯛꯑꯁꯤ ꯀꯥꯏꯗꯤ ꯍꯥꯏꯔꯛꯑꯣꯏꯀꯣ? ꯋꯥꯔꯤꯗꯤ ꯃꯥ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦꯗ꯫ ꯇꯣꯛꯇꯧ ꯑꯣꯏꯔꯗꯤ ꯑꯗꯨ ꯐꯤꯕꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯛꯀꯅꯤ꯫ ꯇꯣꯛꯅꯤꯡꯕꯩ ꯋꯥ ꯍꯥꯏꯔꯛꯑꯕꯣ ꯅꯉꯣꯟꯗ? ꯍꯣꯏ, ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯌꯦꯡꯉꯣꯏ꯫ ꯐꯤल्मꯗꯧꯅ? ꯁꯩꯇ꯫ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯀꯣꯏꯗꯥꯏꯅꯦ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩ ꯂꯣꯏꯅ ꯈꯪꯉꯦꯕ꯫ ꯃꯥꯅ ꯑꯍꯥꯟꯕ ꯎꯅꯕꯗ ꯑꯗꯨꯝ ꯂꯤꯊꯣꯔꯛꯑꯦ꯫ ꯑꯣ ꯍꯣꯏ ꯀꯣꯏꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯐꯦꯃꯤꯂꯤ ꯌꯥꯎꯅ ꯈꯪꯅꯔꯒ ꯌꯥꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯂꯩꯈ꯭ꯔꯦꯅ ꯍꯥꯏ꯫ ꯑꯩꯈꯣꯏꯅ ꯎꯕꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯅꯥꯗꯅꯣ ꯇꯥꯃꯣ ꯁꯨꯅꯤꯜ? ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯈꯪꯗꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ꯫ ꯏꯁꯨ ꯏꯀꯥꯏ, ꯍꯦꯛ ꯆꯠꯂꯒꯦꯁꯨ ꯉꯝꯗꯦ, ꯌꯨꯝꯅ ꯃꯔꯣꯜ ꯑꯃ꯫ ꯃꯥꯅ ꯂꯨꯍꯣꯡꯕ ꯌꯥꯔꯁꯨ ꯃꯇꯝꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯃꯥꯒꯤꯗꯣ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯁꯣꯝꯗ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯈꯥꯝꯕꯁꯤꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯝꯅꯤ? ꯑꯉꯥꯡ ꯑꯝꯇ ꯅꯠꯇ꯭ꯔꯕꯅꯤꯅ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯃꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯔꯨꯔꯒꯅ ꯇꯣꯛꯑꯁꯦ ꯍꯥꯏ ꯏꯔꯥꯏ ꯂꯥꯏꯅ꯫ ꯃꯁꯤꯕꯨ ꯑꯩꯅ ꯇꯣꯛꯀꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯋꯥꯔ ꯍꯥꯏꯕ? ꯏꯃꯨꯡ ꯃꯅꯨꯡ ꯑꯍꯜ ꯂꯃꯟ ꯌꯧꯅꯔ ꯃꯇꯥꯡꯁꯤꯗ꯫ ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯥꯏꯒꯦ? ꯑꯇꯩ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯉꯥꯏꯕ ꯌꯥꯅꯤꯗꯤ ꯉꯥꯏꯔꯣ, ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯌꯦꯡꯉꯣ ꯁꯤꯅꯤ꯫ ꯁꯨꯅꯤꯜ ꯍꯥꯏꯐꯝ ꯈꯪꯗ ꯁꯤꯁꯤꯂꯤꯌꯥꯗ ꯌꯦꯡꯉꯤ꯫ ꯃꯥꯁꯨ ꯋꯥꯁꯤ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯒ ꯊꯦꯝꯖꯤꯟꯕꯁꯨ ꯄꯥꯝꯗꯦ꯫ ꯄꯨꯔꯅꯒꯤ ꯃꯑꯣꯡ ꯈꯪꯕꯅꯤꯅ ꯃꯥꯅ ꯑꯃ ꯍꯥꯏꯔꯨꯔꯒ ꯄꯨꯔꯅꯅ ꯑꯃ ꯇꯧꯔꯛꯂꯗꯤ ꯍꯥꯏꯕꯒꯤꯁꯨ ꯀꯤ꯫ ꯑꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯊꯔꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯐꯔꯦꯁꯦ, ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯃ ꯂꯩꯔꯕꯅꯤꯅ ꯅꯪꯁꯨ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯜꯂꯨꯔꯅꯨ꯫ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗ꯭ꯔꯦ ꯃꯁꯤ꯫ ꯁꯨꯅꯤꯜꯒꯤ ꯋꯥꯗꯣ ꯇꯣꯛꯂꯣ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯁꯤꯁꯤꯂꯤꯌꯥꯁꯨ ꯚꯥꯞ ꯇꯥꯏ꯫ ꯋꯤꯛ 2ꯗꯨꯒꯤ ꯃꯇꯨꯡꯗ ꯕꯦꯃꯒꯤ ꯑꯅꯥꯕ ꯌꯦꯡꯉꯨꯔꯦ꯫ ꯇꯦꯁ ꯃꯈꯜ ꯃꯈꯜ ꯇꯧꯏ꯫ ꯑꯗꯨꯒ ꯋꯤꯛ 2ꯃꯨꯛꯀꯤ ꯃꯇꯨꯡ ꯑꯄꯣꯏꯟꯃꯦꯟ ꯑꯃꯁꯨ ꯊꯥꯔꯛꯏ꯫ ꯃꯦꯗꯤꯀꯦꯁꯟꯗꯤ ꯄꯤꯕ ꯍꯧꯔꯦ꯫ ꯖꯥꯃꯤꯅꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯎꯅꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯪꯒꯃꯤꯇ꯭ꯔꯒ ꯑꯉꯥꯡꯗꯨꯒ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯟꯗꯨꯅ ꯀꯣꯏꯔꯛꯂꯤꯕꯅꯤ꯫ ꯆꯥꯅ ꯊꯛꯅꯕ ꯌꯥꯝꯅ ꯍꯦꯛ ꯄꯨꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯒꯤ ꯆꯥꯕ ꯌꯥꯗꯕꯗꯣ ꯈꯜꯂꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯅꯥꯕꯒꯤ ꯋꯥꯔꯤꯁꯤ ꯃꯟꯗꯣꯝꯆꯥꯗꯒꯤ ꯊꯣꯏꯕꯤꯁꯨ ꯏꯇꯠ ꯇꯠꯇꯅ ꯇꯥꯔꯕꯅꯤꯅ ꯀꯝꯗꯧꯔꯦ ꯀꯩꯗꯧꯈ꯭ꯔꯦ ꯂꯣꯏꯅ ꯈꯪꯕꯒꯨꯝꯂꯦ꯫ ꯆꯥꯕ ꯌꯥꯗꯕꯒꯤ ꯋꯥꯔꯤ ꯇꯧꯔꯛꯄꯗꯨꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯗꯣꯛꯇꯔ ꯑꯃꯗ ꯍꯪꯂꯒ ꯅꯣꯡꯃ ꯕꯦꯃꯅ ꯆꯥꯅꯕ ꯔꯥꯏꯁ ꯄꯗꯤꯡ ꯁꯦꯝꯃꯤ꯫ ꯃꯁꯛ ꯐꯖꯍꯜꯂꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯃꯥꯟꯕ ꯀꯞ ꯃꯆꯥ ꯃꯆꯥꯗꯒ ꯍꯥꯞꯂꯒ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯖꯥꯃꯤꯅꯤꯗ ꯄꯤꯍꯜꯂꯤ꯫ ꯄꯨꯔꯅꯁꯨ ꯊꯣꯏꯕꯤꯅ ꯄꯤꯔꯛꯄꯅꯤ ꯈꯪꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯤꯒꯦ ꯈꯜꯂꯒ
departmental store leiriba adomda lae. Maduda dukan macha amagi mamangda chinglembaga thengne. Chinglemba cigarette packet ama leirame lighter amaga. Purna haifet yenglamlaga hai. Nangbu smoking tawdeda. Hoi. Si hairaga noklae aduga khumi. Sum try tawgen dawni. First time ro. Hoi. Chinglemba churup machay ama chamkhatke tawbaga Purna na lawkhre. Ingak ngakladuna yengi. Magi si masu thakke haina lawribra khallubani. Adubu makhutta pairamba packet adushu lighter adushu punna muk lawkhre. Pulapna mangda thamliba dustbin aduda thade. Chinglemba smoking se thadokpa ngamdabani haukrabadi. Aduna hauganu. Kaigino ingonda adu haribado. Nang afaba angang amani khangbagi hairidi. Chinglemba tofam khangda mamai leithoktuna lepi. Adugumba wahaido Purnadagi tabasiso mangondadi nungaifam khangde. Amuksu khoidau saugale. Nangna kari oiradana thinglino haibagi wakhalda. Ngahakini wakhal phatharakpada ikaire. Purnasu Chinglembagi mawong ubada bhab kharadi tar. Karigumba nungaitaba ama sagatuna leire haiba. Tapna haire. Whatever you are going through, just face it. Adunatana smoking the drinking the tainagano. Icham chamba natida. Problem amata icham chamde. Thengnadri khai kuchin cheli khai icham chamdabani. Aina ai isa yam perfect oiri khalaga haibasu natiko. I'm doing the same. Kuchin chenbagi thabakse. Handamukti Chinglemba Purnada yenglai. Thawai wawaidabagi masak utlambadusu leple. Attention do Purnada pulap pirai. Wari sanarase yari. Ma pumna magtarage haibagi matauda. Magi wari pumna maksu lirage haibagi wakhalda. Adasu chumba mali. Kidawrage nangbo. Share tawba yaradi dawra udana. Sum life ki ups and down mayam sinanida sir. Okay. Aina di tasingna understand tawbani. Mi ko aina phazana understand tawba. Magi mawmato loina. Mana khanba wakhal mana tawthorakadaba matau phawba prediction tawba ngamlakanda aina kaisu khangdabagum nangdi aibu karimta khangde hai. Thoibiro. Mingdu da Chinglemba khangpre khangi. Adubu hoi haibagi mawongda makok nomlai. Kidawraba. Understand tawi haibada tawdi hairakpairo. Ai wa haigi. Phazana tawko. Open minded taw. Mi amana mi amabu tasengna kana khangba yaugene. Mi tokro. Isana isabu mayek sengna khangjabro. Isana khangi. Khangi hairibado kaya manung yawnano Chinglemba. Tasengna hairabada ko. Ai isa se sumain tawi. Sigumba tawgali utkalli. Aidi sumain tawba mini kaina describe tawba si only side amakhakni. Aigi multiple side mayamdudagi aina khwai pamba amakhallaga. Wari ibagumba character ama shembada apamba khallaga oihaningba sing hapado. Tasengna aisi kaino kamain tawbi dudi isana khangba natini. Isana isa phau khangba lura kansida kamaina mi amabu understand tawi hekta irai laina haigani. Sum mitna uba loinabada thengnaribaduna. Maduna pumnamak oihanba yarabo. Mi amada aidi nangse sumain tawi khangi haibasi nangna uriba oihaningliba side adu khakni. Adunane mi amatada nangdi aina munna khangi haiba wase hairunuda. Chinglemba Purnada tatu yenglai. Hairiba mayamdo mabu karumdagi lawshinba hausige. Tanjaduda Purna pocket-dagi chocolate packet macha ama lawthoklaga pire. Cigarette ki mahut adu chaw haibagi mawongda. Aigi chanupido nabagi sigumba se pininglesu piba ngamda leir. Adugi aingonda piriba. Chinglemba nokthorakle. Purnasu nokmi tawna leihoro chatlage haibagi mawongda ingit tawrami. Aduga khongkap amani thangba horure. Chap lepaga khalli. Mabu achapot khara piga doisi Chinglembada pi khrasira. Thoibiga Chinglembaga saunaba oiradi mana adumna anisi saunaba themhanba yai.
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥ ꯃꯃꯥꯏꯗꯨ ꯏꯔꯩ ꯂꯩꯊꯣꯛꯅꯤꯡꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯥꯕꯨ ꯍꯥꯏꯁꯤꯔꯥ ꯍꯥꯏꯒꯨꯝꯁꯤꯔꯥ ꯃꯤꯀꯨꯞꯇꯨꯗ ꯀꯟꯅ ꯍꯦꯛꯇ ꯂꯥꯟꯊꯦꯡꯅꯩ ꯀꯣꯛ ꯃꯅꯨꯡ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯕꯨ ꯎꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯗꯨꯁꯨ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯔꯩ ꯑꯔꯩꯕ ꯌꯥꯟꯊꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯀꯅꯥꯝꯇꯅ ꯈꯥꯝꯕ ꯉꯝꯗ ꯁꯥꯊꯤꯔꯕ ꯁꯛꯂꯣꯟꯗ꯫ ꯄꯨꯛ ꯐꯕꯗꯒꯤ ꯄꯨꯛ ꯐꯠꯇꯕꯒꯤ ꯇꯦꯡꯒꯣꯜꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯇꯨꯅ ꯂꯦꯞꯂꯝꯕ ꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯏ꯫ ꯄꯨꯛ ꯐꯠꯇꯕꯒꯤ ꯁꯛꯂꯣꯟꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠ ꯍꯨꯝꯖꯤꯜꯂꯗꯨꯅ